Nahan Azerbaijan ki plane ama Kazakhstan da kai ki bagi matung sita amuka plane ma kai khre masina South Korea ki ni South Korea ki Jeju hariba airlines masigi am jor plane ni amasung masida crew member mapan muk amati passengers 163 ki mathak tani hairi makhoi ase atop country ki passenger ka asu yauri amasung South Korea ki main oina makhoi ase atop country dagi paisilak pani aduga paisilak laga yamna luriba haibabu makhoi gi airport asida landing tawke torpa amati yamna kanna phujilakko matam sida ground sleep oidun chakituna kaptuna sakraga makhoi gi fans ama laiba madugi fans aduda thengai ba thengba adum pokhai khre aduga mi di pumak sihaude plane asi makla tagada ba amdi lep ko da runway chida phudarak laga just sleep oidun chakibane out of control oiduna adagi mama gulai number fans amadi wall da thenki baga mai hauduna saki report amana asum da high the plane adu 173 passenger ni tongli se masida Thailand gi khara yawi angamba Korean gi South Korean mi singni adagi kai khra matung da 150 di sire haibagi pauni aduga koi gi aviation authority na sikriba mi sing sigi list lauthokre masi singsini haiduna 173 tongakpa masida crew member taruk taret ama yauraba adu arabadi mi kharadi hinghobagi wani asumna se report na mention tori maldi masi collide oibo ramgani man landing torake haiba batam sidda karigumba uchek amaga thengna khibo ramgani su hainari uchek ki sanguma pairambaga thengna khibadagira dugagi plane gi masa da chaw ba makoi engine yaurese masigi manung da paisan khituna manung da laikhai khragadi asung ba kesu oisini adu makoi suspect taunari amasung kari maram dagi accident ase oikhibano landing gear fail oikhibano haibasigi maram da yamna kupna munna makoi thijinli adu pu ngasi South Korea de ama shocking oiba paw ma thokre madudi 173 tongkhiba angamba South Korean macha to iba Thailand gi makoi taruk la kaino te awpa adu makoi sing 150 kudakta siba miyam mamangda madu su mai da lakpada runway da tare maki family gi missing relatives sing ainari makoi thorak laga oxal laga welcome to laga purani haina khanri ge cherak asida masi gi case asi thoki baka harisa masi amna shocking oi wafam ni South Korea da masi oikibani aduna hojik thijin homjin bagi thabak tawri amasung asok apan sing adu hospital da aduga asok apan sing am severe shock bagi wafam ni 150 di siba masi de confirm oi pauni aduga shock liba mi sing sidagi sirakhi gadra madusu expect tawnari maramti madu sathi bani amadi sitna chakhraga adusu speed amada sathina kan krabi speed ta situna chakhraga fans amada waikhiba wall amada waikhraga hekta mai oina bom khai bani masi arayasam wapam nate aviation history da South Korea da masi su akhoi gi sanana kalina masi amuba kalina matam punmaki oina yektuna lehoragada ba adugumba case amani